ꯑꯩꯅ ꯃꯃꯥꯡ ꯍꯥꯟꯅꯕꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯝꯕꯤꯁꯤꯡꯒꯤ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟ ꯊꯝꯕꯤꯔꯝꯃꯨ꯫ 그러면 까먹어봐. 마도 지금 나서 ꯌꯥꯝ ꯅꯛꯅꯅ ꯂꯩꯕ ꯄꯣꯠꯅꯤ ꯍꯧꯒꯠꯇ ꯌꯥꯔꯦ ꯆꯞ ꯑꯩꯈꯣꯏ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ खिथां चंजनजरेगेको मांगदसु नुंगाइदे हजाइदगी लिंबिरक्लिबा अखोइगी इमासिंग कोपांसु मायाबादि अचौबा थुंगाल याबिबा पुनमक नंगसि मणिपुरदा खोंगुल लिटलम अगी अखोइना हौखिबा इपाइबुसिंग करि तौरमि अखोइना मतौ गरमदा पाले हाइबना सिंगसिंग असि खंगनिंगि लापनि हंसि अगी थमोइनसु खंजे अदन पुनमको अहान मत थाकचब फुदोक्सरि आई इसाजी अगी ahli sila devi nasang makala kay devi ay fuji kami sindi ber oina kay lejabani ay secretary si masada na ba mo dili la kunam dre masig ko tes maya ko na ko da ma hena no mai hote ko pa nam da dina abi ko tes so tama de so mai ko se nan secretary fuji si kami sindi ahan makada fuji haubiga ima imangda ya sindiribi yusizeribi imaji tamizimi president oina bubibi nango haidana kai mayam satarjage loinena ima yenko ya be mongol ado ini mayam ima सरकार मतंग थमजरगे मथंग सेक्रेटरी ने बुबीरीबा इमागी लासुकजी इमाज बोलदा ऐसे हाथू ना लाबगी ने इगाव गावरिसे ए हाना सेक्रेटरी ने जदे बा इसे अद सेक्रेटरी ना बनी ना ए मागी बुसलगे ए जे मेंबर होने ले जदी ए लाक्सरी ने इमाजी बोलता इमाज जीवन मला इमाज जीवन मला इमाज करी ngomong sipal mala ngomong sipal mala bayamda ekoi tamisini secretary lo bisu thogu biri ha sa taksage lone na asondagi isi na tumai ꯑꯩꯅ ꯃꯃꯥꯡ ꯍꯥꯟꯅꯕꯨ hana mamanga tamisini president oina pubirabi legidrabi ikai kumyasarbi ima momon chapana na thopirokpa adagi mamong ni ima thamoida nungaidaba ममांगी कोविड लेगी अखोइगी इमा से प्रेसिडेंट से aina album ga kaawai khailanga bai ke attention hindi mana musibana yaari da ngai ta si malan si ekoi Ayam jom tak, kau kerana apa masih dah?
ꯑꯗꯨꯒ ꯁꯤꯅ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯅꯤꯕꯀꯣ ꯌꯦꯡꯉꯣ ꯀꯌꯥꯝ ꯐꯖꯩ ꯃꯩꯇꯩ ꯌꯨꯝꯁꯥꯅꯤꯕ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯖꯩꯅꯤ ꯑꯁꯨꯃꯥꯏꯅ ꯁꯥꯕ ꯌꯨꯝꯁꯦ ꯐꯖꯅ ꯍꯥꯏꯔꯣ ꯑꯁꯤꯃ ꯃꯐꯝꯁꯤꯒꯤ ꯄ꯭ꯔꯦꯁꯁꯤꯒꯤ ꯀꯃꯥꯏꯅ ꯀꯔꯤꯅꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯄꯥꯕ꯭ꯂꯤꯀꯦꯁꯟꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯀꯤ ꯃꯦꯆꯤꯟ ꯔꯨꯝꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯇꯁꯦꯡꯕꯗꯤ ꯂꯝꯌꯥꯟꯕ ꯄꯥꯕ꯭ꯂꯤꯀꯦꯁꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯥꯏꯔ ꯈꯪꯅꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯃꯥꯡꯉꯩꯒꯤ 1968ꯇ ꯄꯥꯟ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯂꯤꯛꯅ ꯄꯥꯟ ꯃꯤꯜ ꯂꯤꯡꯈꯠꯄ ꯃꯇꯝꯗꯨꯗ ꯑꯗꯨꯒꯤ ꯄꯥꯟ ꯃꯤꯜꯒꯤ ꯑꯍꯟꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯥꯎꯠ ꯄꯤꯁ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯑꯅ ꯗꯦꯂꯤ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯏ ꯑꯗꯨꯒ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯊꯥꯈꯥꯏꯒꯤ ꯆꯦꯐꯣꯡ ꯂꯝꯌꯥꯟꯕꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝ ꯍꯦꯟꯅ ꯈꯪꯅꯔꯤꯕ ꯂꯝꯌꯥꯟꯕ ꯄꯨꯊꯣꯛꯑꯝꯃꯤ ꯁꯤ ꯃꯐꯝꯁꯤꯗꯅꯤ ꯄꯨꯊꯣꯛꯄꯤꯔꯝꯕ ꯂꯝꯌꯥꯟꯕ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯤꯡꯈꯩ ꯍꯨꯟꯕꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏ ꯆꯤꯡꯈꯩ ꯍꯨꯟꯕꯁꯨ ꯇꯣꯛꯑꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯆꯦꯐꯣꯡ ꯏꯔꯩꯕꯥꯛ ꯑꯅ ꯆꯦꯐꯣꯡ ꯑꯃ ꯈꯕꯔ ꯑꯃ ꯄꯨꯊꯣꯛꯇꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯒꯤꯗꯃꯛ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛ ꯌꯦꯡꯉꯒ ꯏꯝꯐꯥꯜꯒꯤ ꯁꯤꯒꯤ ꯏꯝꯐꯥꯜ ꯁꯍꯔꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯣꯟ ꯑꯣꯏꯔꯤꯕ ꯀꯣꯅꯨꯡꯒꯤ ꯍꯦꯛ ꯒꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯀꯟꯕꯤꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯅꯧꯕ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯕꯨ ꯁꯒꯣꯜ ꯊꯧꯕꯒꯤ ꯈꯣꯠꯄꯒꯤ ꯃꯁꯥ ꯐꯅ ꯂꯩꯅꯕꯒꯤ ꯁꯒꯣꯜ ꯁꯪ ꯊꯝꯕꯤꯗꯅ ꯑꯗꯒꯤ ꯖꯤꯝꯅꯥꯖꯝ ꯊꯝꯕꯤꯗꯅ ꯇꯧꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯑꯣꯏꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯌꯥꯅꯅꯕꯒꯤꯁꯨ ꯁꯤ ꯄ꯭ꯔꯦꯁ ꯊꯝꯗꯅ ꯈꯣꯠꯇꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯌꯥꯝ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯄꯦꯄꯔ ꯈꯕꯔ ꯁꯦꯝꯅꯕ ꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯍꯥꯏꯔꯣꯁꯦ ꯅꯝꯕꯩ ꯂꯩꯁꯤꯗꯤ ꯉꯁꯤꯒꯤ ꯄꯥꯎꯅꯤ ꯁꯦꯒꯥꯏꯅꯤꯅꯦ ꯑꯁꯤꯅ ꯀꯛꯅꯕꯗꯣ ꯑꯁꯤꯅ ꯄꯦꯄꯔ ꯃꯌꯥꯝꯗꯣ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯃꯥꯔꯖꯤꯡ ꯆꯤꯡꯗꯀꯣ ꯑꯗꯣ ꯃꯤ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯑꯣ ꯑꯗꯨ ꯂꯣꯏ ꯐꯪꯉꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯥꯔꯖꯤꯡꯗꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯃꯥꯔꯖꯤꯡ ꯆꯤꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯂꯥꯏꯁꯪ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯂꯩ ꯀꯥꯈꯠꯂꯣ ꯁꯤꯗ ꯑꯃꯁꯨ ꯂꯩꯌꯦ ꯑꯗꯨꯒ ꯃꯈꯥꯗꯅ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯂꯩꯔꯦ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯐꯝ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯂꯩꯌꯦ ꯑꯍꯨꯝ ꯂꯩ ꯑꯍꯨꯝ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯛꯇ ꯀꯥꯔꯛꯑꯦ ꯑꯗꯨꯒ ꯃꯈꯥꯗ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯗꯁꯨ ꯑꯃ ꯂꯩꯔꯦ ꯂꯥꯏꯁꯪ ꯂꯩꯔꯦꯀꯣ ꯑꯗꯁꯨ ꯃꯌꯥꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛꯅꯦ ꯑꯗꯨꯒ ꯑꯥꯗ ꯄꯣꯂꯣ ꯁꯥꯟꯅꯔꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯁꯤꯗꯩ ꯑꯩꯈꯣꯏ ꯍꯜꯂꯅꯤ ꯑꯃꯨꯛ